ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯅꯦꯄꯥꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯀꯧꯈꯠꯂꯨꯕꯒꯤ ꯋꯥꯊꯣꯛ ꯏꯔꯥꯡ ꯊꯣꯛꯅꯕ ꯁꯤꯟꯗꯅꯕ NPOꯅ ꯁꯜꯀꯥꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯍꯥꯟꯅꯅ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯃꯨꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯔꯛꯇ ꯏꯔꯥꯡ ꯊꯣꯛꯅꯕ ꯊꯕꯛ ꯇꯧꯗꯅꯕ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ NPOꯅ ꯀꯨꯀꯤꯒꯤ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯁꯗꯔꯍꯤꯜꯁ ꯆꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯜꯀꯥꯗ ꯈꯪꯍꯟꯈ꯭ꯔꯦ꯫ NPO ꯍꯦꯗꯀ꯭ꯋꯥꯇꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯔꯥꯡ ꯃꯦ 28ꯇ ꯃꯅꯤꯄꯨꯔ ꯒꯣꯔꯈꯥ ꯌꯨꯅꯤꯌꯟ MGUꯅ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃ ꯊꯣꯛꯇꯨꯅ ꯒ꯭ꯋꯥꯜꯇꯥꯕꯤ ꯊꯧꯗꯣꯛ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯁꯗꯔꯍꯤꯜꯁ ꯆꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯜꯀꯥꯅ ꯉꯔꯥꯡ ꯆꯦꯔꯣꯜ ꯑꯃ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯊꯥ ꯑꯁꯤꯒꯤ 28ꯗ ꯁꯜꯀꯥꯒꯤ ꯑꯣꯐꯤꯁꯇ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕꯗ ꯁꯔꯥꯖꯥꯔꯤ ꯅꯦꯄꯥꯂꯤ, ꯃꯣꯠꯕꯨꯡ ꯅꯦꯄꯥꯂꯤ, ꯀꯧꯕ꯭ꯔꯨ ꯂꯩꯀꯥꯏ ꯅꯦꯄꯥꯂꯤ, ꯇꯣꯔꯤꯕꯥꯔꯤ ꯅꯦꯄꯥꯂꯤ, ꯀꯂꯥꯄꯥꯍꯔ ꯅꯦꯄꯥꯂꯤ, ꯔꯤꯡ ꯄꯥꯔꯠ 1 ꯅꯦꯄꯥꯂꯤ, ꯏꯔꯪ ꯄꯥꯔꯠ 2 ꯅꯦꯄꯥꯂꯤ ꯑꯃꯁꯨꯡ ꯄꯥꯔꯁꯤꯌꯥꯟ ꯅꯦꯄꯥꯂꯤ ꯆꯤꯌꯔꯃꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯂꯥꯛꯇꯨꯅ MGUꯅ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯄꯟꯆꯥꯌꯠꯀꯤ ꯃꯇꯥꯡꯗ ꯈꯟꯅꯕ ꯃꯤꯇꯤꯡ ꯀꯧꯈꯤꯕꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯏꯔꯥꯡ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯜꯀꯥꯅ ꯑꯁꯤꯒꯨꯝꯕ ꯃꯤꯇꯤꯡ ꯑꯃ ꯁꯤꯜꯂꯛꯄ ꯑꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯅꯗꯕ ꯑꯃꯗꯤ ꯇꯦꯟꯁꯟ ꯍꯦꯟꯒꯠꯅꯕ ꯃꯆꯥꯛ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯜꯀꯥꯅ ꯑꯁꯤꯒꯨꯝꯕ ꯃꯤꯇꯤꯡ ꯑꯃ ꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ NPOꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯍꯥꯏꯕꯁꯤ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯈꯨꯜ ꯀꯌꯥ ꯑꯃ ꯂꯩꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯟꯆꯥꯌꯠ ꯅꯠꯇ꯭ꯔꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯑꯀꯛꯅꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯈꯛ ꯀꯧꯔꯒ ꯋꯥꯔꯦꯞ ꯂꯧꯕ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯅꯥꯒꯥ ꯃꯤꯌꯥꯝ ꯌꯥꯎꯍꯟꯗꯅ ꯇꯧꯕ ꯊꯕꯛ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯒꯣꯔꯈꯥ ꯈꯨꯜ ꯈꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯣꯔꯈꯥ ꯄꯨꯝꯅꯃꯛꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯨ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯟꯅꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅꯁꯨ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯒꯣꯔꯈꯥ ꯋꯦꯜꯐꯦꯌꯔ ꯌꯨꯅꯤꯌꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯅꯤꯄꯨꯔ ꯒꯣꯔꯈꯥ ꯌꯨꯅꯤꯌꯟ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯌꯨꯅꯤꯌꯟ ꯑꯁꯤ ꯒꯣꯔꯈꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯅꯤꯌꯟ ꯑꯁꯤꯅ ꯃꯅꯤꯄꯨꯔꯤ ꯒꯣꯔꯈꯥꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯒꯣꯔꯈꯥ ꯋꯦꯜꯐꯦꯌꯔ ꯌꯨꯅꯤꯌꯟꯕꯨ ꯃꯁꯛ ꯊꯤꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯂꯣꯏꯅꯅ ꯒꯣꯔꯈꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕ MDUꯒꯤ ꯃꯊꯛꯇ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯃꯗꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯈꯥ ꯌꯨꯅꯤꯌꯟ AGUꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚꯥꯅꯨ ꯄ꯭ꯔꯇꯥꯞ ꯔꯥꯏꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥ ꯑꯁꯤꯒꯤ 28ꯇ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯇꯨꯅ ꯍꯧꯈꯤꯕ ꯃꯦ 10ꯗ ꯄꯥꯎꯃꯤꯁꯤꯡ ꯇꯣꯡꯕ MST ꯕꯁꯇꯒꯤ ꯃꯅꯤꯄꯨꯔ ꯊꯥꯕ ꯋꯥꯍꯩ ꯃꯨꯠꯊꯠꯀꯗꯕꯅꯤ ꯍꯥꯏꯅ ꯒ꯭ꯋꯥꯜꯇꯥꯕꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯝꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈꯤꯕꯅꯤ꯫ ꯆꯦꯔꯣꯜ ꯑꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯗꯔꯍꯤꯜꯁ ꯆꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯇꯨꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯊꯥ ꯑꯁꯤꯒꯤ 28ꯒꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕꯗ ꯆꯔꯍꯥꯖꯥꯔ, ꯃꯣꯠꯕꯨꯡ, ꯀꯧꯕ꯭ꯔꯨ ꯂꯩꯀꯥꯏ, ꯀꯂꯥꯄꯥꯍꯔ, ꯇꯣꯔꯤꯕꯥꯔꯤ, ꯏꯔꯪ ꯄꯥꯔꯠ 1, ꯏꯔꯪ ꯄꯥꯔꯠ 2 ꯑꯃꯁꯨꯡ ꯄꯥꯔꯁꯤꯌꯥꯟ ꯅꯦꯄꯥꯂꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯂꯥꯛꯇꯨꯅ MGUꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯃꯤꯇꯤꯡ ꯀꯧꯔꯛꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠꯀꯤ ꯃꯤꯡ ꯃꯨꯠꯊꯠꯅꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯈꯤꯕ ꯂꯩꯇꯦ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ꯫ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯉꯁꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯁ꯭ꯇꯦꯠꯀꯤ ꯃꯤꯡ ꯃꯨꯠꯊꯠꯅꯕ ꯅꯠꯇ꯭ꯔꯒ ꯈꯨꯝꯖꯤꯟꯅꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ 2025ꯇ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯎꯈ꯭ꯔꯨꯜꯗ ꯆꯠꯇꯨꯅ ꯁꯔꯨꯛ ꯌꯥꯕ ꯌꯥꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯕꯛ ꯂꯧꯈꯠꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 10ꯗ ꯏꯝꯐꯥꯜꯗꯒꯤ ꯄꯥꯎꯃꯤꯁꯤꯡ ꯄꯨꯗꯨꯅ ꯆꯠꯈꯤꯕ MSTꯒꯤ ꯕꯁ ꯈꯥꯝꯂꯒ ꯕꯁꯇ ꯏꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯃꯤꯡ ꯈꯨꯝꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯅ ꯆꯃꯝꯅꯕ ꯀꯌꯥ ꯊꯣꯛꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠꯀꯤ ꯃꯤꯡ ꯈꯨꯝꯖꯤꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯃꯨꯠꯊꯠꯀꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯂꯗꯨꯅ ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯅꯤꯡꯊꯤꯅ ꯇꯧꯔꯒ ꯈꯪꯒꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯚꯔꯅꯔꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯃꯤꯁꯅꯔ ꯍꯣꯝ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤ ITꯅ ꯁꯥꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯏꯟꯀ꯭ꯋꯥꯏꯔꯤꯒꯤ ꯔꯤꯄꯣꯔꯠ ꯑꯊꯨꯕꯗ ꯂꯥꯟꯈꯠꯂꯛꯂꯒꯅꯤ꯫ ꯔꯤꯄꯣꯔꯠ ꯍꯦꯛ ꯂꯥꯛꯄꯒ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯤꯌꯥꯝꯗ ꯊꯝꯂꯛꯂꯤ꯫ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯩꯇꯕꯔꯇ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯗꯦꯜꯂꯤꯗ ꯀꯧꯔꯛꯄꯗꯒꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯔꯣꯝ ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯒ MLA ꯇꯔꯥꯅ ꯁꯥꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯒ ꯎꯅꯗꯨꯅ MLA 94ꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯄꯥꯝꯂꯦ ꯑꯃꯗꯤ ꯌꯥꯅꯔꯦ ꯍꯥꯏꯅ ꯇꯛꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯩꯇꯕꯔꯇ ꯁꯤꯡꯍꯕꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯗꯦꯜꯂꯤꯗ ꯀꯧꯔꯛꯄꯗꯒꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯩꯇꯕꯔꯇ ꯁꯤꯡꯍꯕꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯀꯧꯔꯛꯄꯗꯒꯤꯉꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1:45ꯒꯤ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯑꯦꯛꯁꯄ꯭ꯔꯦꯁ ꯐ꯭ꯂꯥꯏꯠꯇ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯗꯦꯜꯂꯤꯗ ꯀꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯑꯃꯗꯤ ꯔꯥꯖꯅꯤꯇꯤꯒꯤ ꯆꯔꯥꯡꯅꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ MLA ꯇꯔꯥꯅ ꯁꯥꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯒꯚꯔꯅꯔ ꯎꯅꯗꯨꯅ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯤꯕ MLA 94ꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯗ ꯌꯥꯅꯔꯦ ꯍꯥꯏꯅ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈ꯭ꯔꯦ꯫
Manipurda President Rule Lerekpa Tha Ahum Henkrabagi Tungda ngasi tongan-tonganba Assembly Constituency singi MLA Tarana Saba Mihut Kangbu amana Governor Ajoy Kumar Balaga ngasi ayuk pung 12 tarakpada unaduna Makoiga chaminariba MLA nifuga marina miyamgi oiba anawulenga ama sembada yanare haina aiba cherol pisinkhre ngasi Governor ga unaruba MLA Tara adudi Hairuk AC MLA Thoktom Radishyam Uripok AC gi MLA Case Ragumani Kaisamthong AC gi MLA Sapam Nisikanta Yanglam AC gi MLA Yumnam Radishyam Wangjing Tentha AC gi MLA Paunam Brozen Mayang Imphal AC gi MLA K Rovindro Wangkhai AC gi MLA Thangjam Arun Kumar Tamenglong AC gi MLA Janghemlong Panmai amadi Kreti Grau AC gi MLA Saik Nurul Hassan yauna MLA Tarana Saba Mihut aduna Governor ga unaruraba matung paumi singa unabada Hairu AC gi MLA TH Radishyam na hai praja miyam na pamliba miyam gi oiba popular government ama semnaba Makoiga chaminariba MLA nifuga marina yanare haina Governor da cherol pisulubani Hairiba Wafam sing asi Governor na note tawsil hobada natana praja miyam gi interest ta tawbi aba thabak sing tawgani haibagi thajaba pirakhi hairi masida natana ngasi pisiliba cherol asi anobalenga ama semnabagi claim tawbagumbani adubulenga ama sembagi oinadi National Party ama oina Central lenga na semlakadabani haina phongdokhi Hairibe MLA nifuga mari asi Speaker T H Sarita Barda natana makoi nifuga mari punna unaduna wari sanaduna praja miyam gi awaba asi Koknaba yanaba adu purakhibani haiba Wafam sing su phongdokhi